ꯄꯤꯛꯇ꯭ꯔꯨꯅ ꯃꯇꯥ ꯃꯁꯤ ꯅꯩꯁꯤꯜꯂꯁꯦ ꯇꯣꯡꯁꯥꯡꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯝꯁꯤꯜꯂꯒ ꯐꯥꯔꯝꯃꯤ ꯇꯣꯡꯁꯥꯡꯅ ꯁꯝꯐꯥꯕꯤ ꯆꯩ ꯑꯃ ꯊꯤꯔꯛꯑꯣ ꯇꯨꯡꯁꯤꯗꯒꯤ ꯄꯥꯡ ꯇꯤꯡꯉꯒ ꯊꯝꯁꯦꯕ ꯃꯁꯦ ꯕꯨꯠ ꯅꯨꯄꯤ ꯑꯃꯗꯨ ꯇꯨꯡꯗꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯑꯒ ꯄꯥꯡ ꯇꯤꯡꯕꯗꯧꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯤꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯇꯣꯡꯁꯥꯡꯅ ꯅꯪ ꯀꯩꯒꯤꯅꯣ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯕꯨꯠ ꯅꯨꯄꯤ ꯑꯃꯗꯨ ꯀꯤꯅ ꯑꯩꯅ ꯅꯠꯇꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯖꯕ ꯊꯋꯥꯏꯅꯦ ꯖꯦꯝꯁ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯂꯥꯏꯔꯤꯛꯇ ꯄꯥꯏꯕꯅꯦ ꯇꯣꯡꯁꯥꯡꯅ ꯙꯞ ꯇꯧꯔꯛꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯏ ꯕꯨꯠ ꯑꯃꯗꯨ ꯇꯞꯅ ꯊꯦꯝꯕꯤ ꯀꯧꯏ ꯄꯤꯛꯇ꯭ꯔꯨꯅ ꯕꯨꯠ ꯊꯦꯝꯕꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ ꯑꯩꯒꯤ ꯁꯝꯁꯨ ꯅꯪꯅ ꯅꯍꯥꯟ ꯂꯣꯏꯅ ꯐꯣꯏꯗꯠꯄ ꯅꯠꯇ꯭ꯔꯥ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯕꯨꯠ ꯊꯦꯝꯕꯤꯗꯨ ꯃꯀꯣꯛꯇꯨ ꯂꯩꯔꯒ ꯑꯀꯤꯕ ꯐꯪꯅ ꯉꯪꯂꯛꯏ ꯄꯤꯛꯇ꯭ꯔꯨꯗꯨ ꯀꯤꯅ ꯃꯁꯤꯗꯤ ꯕꯨꯠ ꯃꯇꯥ ꯑꯃꯅꯤꯅꯦ ꯕꯨꯠ ꯊꯦꯝꯕꯤꯗꯨꯅ ꯀꯣꯛꯁꯦ ꯌꯥꯝ ꯍꯥꯀꯠꯆꯩꯌꯦ ꯑꯝꯇ ꯈꯣꯠꯂꯛꯑꯣ ꯇꯣꯡꯁꯥꯡꯅ ꯃꯩ ꯑꯣꯏꯅ ꯊꯥꯗꯣꯛꯀꯦ ꯈꯣꯠꯄ ꯀꯥꯏꯅ ꯁꯣꯝꯗꯅ ꯑꯅꯤꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯗꯤ ꯑꯣꯖꯥꯁꯨ ꯌꯥꯎꯔꯤ ꯑꯣꯖꯥꯗꯨꯅ ꯀꯩꯗꯧꯔꯦ ꯅꯣꯏ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯍꯦꯟꯔꯤ ꯀꯞꯄꯒ ꯍꯥꯏꯔꯛꯏ ꯁꯔ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯀꯞꯄꯦꯅ ꯑꯩꯈꯣꯏ ꯁꯤꯗ ꯊꯣꯔꯛꯄꯅꯦ ꯑꯗꯨꯒ ꯁꯤ ꯍꯥꯏꯔꯒ ꯀꯞꯂꯛꯏ ꯖꯣꯅꯤꯁꯨ ꯁꯔ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯔꯦ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨ ꯎꯔꯒ ꯑꯇꯩ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯁꯨ ꯀꯤꯕꯅ ꯅꯤꯛꯂꯦ ꯑꯣꯖꯥ ꯑꯗꯨꯅ ꯍꯪꯕ ꯋꯥꯍꯪꯁꯤ ꯃꯣꯏꯅ ꯑꯁꯦꯡꯕ ꯑꯣꯏꯔꯁꯨ ꯍꯦꯟꯖꯤꯟꯕ ꯁꯦꯝꯖꯤꯟꯕ ꯁꯥꯖꯤꯟꯕ ꯀꯌꯥꯁꯨ ꯇꯝꯂꯝꯃꯤ ꯍꯦꯟꯔꯤꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯖꯦꯝꯁꯅ ꯉꯥꯛꯇꯅꯦ ꯁꯔ ꯃꯥꯅ ꯁ꯭ꯀꯨꯜꯁꯤꯗ ꯕꯨꯠ ꯁꯥꯟꯅꯔꯒ ꯃꯌꯥꯝꯁꯤꯕꯨ ꯃꯥꯅ ꯑꯣꯠꯂꯒ ꯂꯩꯔꯦ ꯖꯣꯅꯤꯅ ꯑꯩꯈꯣꯏ ꯋꯥꯐꯝꯁꯦ ꯂꯣꯠꯂꯒꯦ ꯈꯟꯕꯅꯦ ꯁꯔ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯁꯤꯟꯅꯕ ꯇꯥꯔꯦ ꯈꯟꯅ ꯍꯥꯏꯔꯕꯅꯦ ꯁꯔ ꯁꯤꯗ ꯅꯠꯇꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯑꯇꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯤ ꯋꯥꯐꯝꯁꯤꯗ ꯃꯣꯏ ꯑꯅꯤꯅ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯄꯁꯤꯗ ꯍꯦꯟꯅ ꯃꯤꯄꯥꯏꯅꯔꯦ ꯖꯦꯝꯁꯁꯨ ꯉꯁꯥꯏꯗꯒꯤ ꯊꯣꯔꯛꯏꯕꯅꯤ ꯅꯥꯀꯟꯗ ꯃꯇꯣꯝꯗ ꯂꯩꯔꯤ ꯃꯌꯥꯝꯗꯨꯅ ꯉꯥꯡꯅꯔꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯅꯧꯖꯔꯤꯕ ꯃꯥꯒꯤ ꯃꯀꯣꯛꯊꯛꯇ ꯕ꯭ꯔꯖꯥ ꯇꯥꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯇꯁꯦꯡꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯏꯀꯥꯏꯕꯅ ꯃꯁꯥꯗꯨ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯂꯒ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯦ ꯍꯥꯏꯅꯩ ꯉꯥꯡꯅꯩ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯕꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇꯕ ꯃꯤꯑꯣꯏ ꯀꯌꯥꯅꯗꯤ ꯀꯔꯤꯁꯨ ꯅꯤꯟꯗꯥ ꯇꯧꯔꯨꯗꯦ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯤꯗꯃꯛ ꯁꯤꯒꯗꯧꯔꯤꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯀꯥꯎꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯥꯕꯒꯤ ꯐꯨꯕꯒꯤ ꯆꯩꯅꯥꯒꯤ ꯇꯥꯕ ꯗꯥꯛꯐꯝꯗꯤ ꯃꯇꯝ ꯈꯔꯈꯛꯅꯤ ꯆꯩꯅꯥꯗꯨ ꯂꯣꯏꯔꯒ ꯑꯗꯨꯃꯛ ꯀꯣꯛꯈꯤꯒꯅꯤ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯊꯤꯕ ꯁꯛꯐꯝ ꯂꯩꯇꯦ ꯐꯅ ꯃꯌꯥꯝꯒꯤ ꯆꯤꯟꯅ ꯉꯥꯡꯂꯕꯁꯨ ꯂꯦꯞꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯂꯣꯏꯈ꯭ꯔ ꯐꯥꯎꯕꯁꯨ ꯑꯗꯨꯃꯛ ꯁꯛꯅ ꯁꯣꯟꯅꯍꯧꯔꯒꯅꯤ ꯖꯦꯝꯁ ꯃꯁꯥꯗꯨ ꯁꯤꯅꯤꯡꯕ ꯐꯥꯎꯔꯦ ꯃꯥ ꯍꯤꯡꯗꯨꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯔꯒ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯀꯗꯕ ꯃꯤꯠꯌꯦꯡꯁꯤꯡꯗꯨ ꯈꯜꯂꯨꯔꯒ ꯃꯥ ꯀꯤꯖꯗꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯑꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯞꯄꯤ ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯀꯌꯥꯅ ꯊꯥꯖꯕ ꯅꯨꯡꯁꯤꯕ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯑꯁꯦꯡꯕ ꯃꯔꯨꯞꯀꯤꯗꯃꯛ ꯀꯤꯗꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯚꯥꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯖꯦꯝꯁ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯖꯔꯤ ꯑꯗꯨꯕꯨ ꯉꯝꯂꯛꯇ꯭ꯔꯦ ꯋꯥꯈꯜ ꯃꯆꯥꯗꯨ ꯐꯥꯖꯤꯟꯕ ꯄꯨꯟꯁꯤꯟꯕ ꯉꯝꯗ ꯂꯣꯏꯅ ꯆꯥꯏꯊꯣꯔꯛꯀꯗꯧꯔꯦ ꯀꯩꯝꯇ ꯈꯟꯊꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯀꯣꯛꯇꯨ ꯆꯥꯛꯂꯛꯂꯦ ꯅꯣꯏ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯗꯕ ꯑꯣꯏꯌꯨꯀꯣ ꯑꯗꯨꯛ ꯊꯃꯣꯏ ꯄꯤꯛꯄ ꯅꯣꯏꯕꯨ ꯑꯩꯅ ꯌꯥꯝ ꯋꯥꯔꯧꯏ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯛꯆꯥꯡꯗꯒꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯋꯥꯔꯧꯈ꯭ꯔꯅꯤ ꯅꯈꯣꯏꯕꯨ ꯑꯩ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯇꯁꯦꯡꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯣꯏꯌꯦ ꯑꯗꯨꯛ ꯏꯀꯥꯏꯕ ꯆꯣꯞꯄ ꯑꯩꯅ ꯀꯔꯝꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯃꯥꯏꯁꯤ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯖꯦꯝꯁꯇꯨ ꯄꯦꯟꯗꯕ ꯃꯌꯥꯝꯅ ꯃꯁꯥꯗꯨ ꯐꯨꯝꯕꯪꯅꯔꯦ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯖꯦꯝꯁ ꯑꯗꯥꯏꯗ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯋꯥꯕ ꯑꯁꯤꯕꯨ ꯀꯣꯛꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯎꯄꯥꯏ ꯊꯤꯔꯛꯏ ꯎꯔꯦ ꯐꯤꯅꯥꯏꯜ ꯑꯃ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕꯗꯨ ꯐꯠ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯤ ꯃꯥꯅ ꯐꯤꯅꯥꯏꯜꯗꯨ ꯍꯦꯛ ꯄꯥꯏꯕꯒ
ꯑꯇꯩ ꯑꯃꯠꯇ ꯎꯗꯦ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯃꯥ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯏꯃꯥ, ꯅꯆꯥ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯑꯩ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯃꯔꯣꯏꯌꯦ꯫ ꯑꯩ ꯁꯤꯅꯤꯡꯉꯦ꯫ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯏꯃꯥ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯀꯅꯥꯒꯤ ꯑꯁꯥꯗꯅꯣ ꯏꯃꯥꯅ ꯂꯩꯒꯗꯕ? ꯑꯁꯤ ꯈꯟꯕꯗ ꯑꯩ ꯁꯤꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯖꯦꯝꯁ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯅꯨꯡꯁꯤꯠ ꯈꯔ ꯁꯤꯜꯂꯛꯄꯗꯨꯗ ꯊꯣꯡꯅꯥꯎꯗꯨ ꯒꯝ ꯒꯝ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯐꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯃꯌꯥ ꯆꯤꯛꯂꯒ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯎꯔꯛꯏ꯫ ꯑꯗꯨ ꯎꯕꯗ ꯖꯦꯝꯁ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯇꯨꯡꯒꯤ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯂꯥꯛꯇꯅ ꯆꯈꯥꯏꯈꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯅꯪꯅꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯔꯦ꯫ ꯅꯪꯁꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯣ꯫ ꯁꯣꯝꯗ ꯕꯨꯠ ꯊꯦꯝꯕꯤꯗꯨ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯑꯒ ꯑꯀꯤꯕ ꯐꯪꯅ ꯌꯦꯡꯂꯛꯏ꯫ ꯇꯣꯡꯁꯥꯡꯅ ꯅꯃꯤꯠꯅ ꯂꯥꯎꯕꯅ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯈꯪꯉꯕ? ꯕꯨꯠ ꯊꯦꯝꯕꯤꯗꯨꯁꯨ ꯑꯔꯣꯏꯕꯤꯗ ꯃꯩ ꯍꯧꯅ ꯁꯧꯒꯠꯂꯛꯏ꯫ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯐꯥꯖꯤꯜꯂꯒ ꯊꯝꯃꯝꯕꯗꯨ ꯀꯟꯅ ꯃꯨꯛꯄꯗ ꯊꯗꯠꯂꯛꯏ꯫ ꯑꯀꯤꯕ ꯐꯪꯅ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯑꯃ ꯑꯣꯜꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯉꯛꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯕꯨꯠ ꯊꯦꯝꯕꯤꯅ ꯄꯤꯛꯇ꯭ꯔꯨꯒ ꯇꯣꯡꯁꯥꯡꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯉꯛꯇꯨ ꯆꯞꯄꯒ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯌꯥꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯀꯣꯏꯗꯨꯅ ꯆꯦꯟꯗꯨꯅ ꯁꯥꯟꯅꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯗꯤ ꯀꯤꯕꯅ ꯀꯞꯄꯗ ꯂꯣꯏꯔꯦ꯫ ꯍꯦꯟꯔꯤꯅ ꯖꯦꯝꯁꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯃꯅꯤꯌꯦ꯫ ꯃꯥꯅ ꯁꯥꯟꯅꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣꯖꯥꯗꯨꯅ ꯆꯪꯉꯣ ꯃꯅꯨꯡꯗ ꯆꯪꯉꯣ, ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯔꯅꯨ, ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯪꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝ ꯍꯨꯞꯄꯒ ꯂꯥꯛꯑꯒ ꯖꯦꯝꯁꯀꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯌꯥꯝꯗꯨꯅ ꯊꯣꯡꯗꯨ ꯊꯤꯜꯂꯒ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯔꯛꯏ꯫ ꯖꯦꯝꯁ, ꯊꯣꯡꯁꯤ ꯍꯥꯡꯉꯣ, ꯊꯣꯡꯁꯤ ꯌꯥꯝ ꯊꯨꯅ ꯍꯥꯡꯗꯣꯛ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕꯅꯤ ꯈꯪꯉꯤꯗꯅ꯫ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯔꯒ ꯅꯪ ꯅꯥꯔꯩꯗꯣ ꯀꯛꯀꯦ꯫ ꯑꯣꯖꯥꯅ ꯖꯦꯝꯁ, ꯀꯩꯅꯣ ꯅꯪꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯁꯥꯟꯅꯔꯤꯗꯣ? ꯊꯣꯡꯁꯤ ꯍꯥꯡꯗꯣꯛ ꯍꯥꯏꯕꯅꯦ꯫ ꯍꯦꯟꯔꯤꯅ ꯍꯩ, ꯊꯣꯡꯁꯤ ꯍꯥꯡꯗꯣꯛ, ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯍꯥꯏꯕ꯫ ꯕꯨꯠꯇꯨꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯃꯌꯥꯝꯗꯨ ꯀꯤꯍꯟꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯖꯣꯅꯤ ꯀꯞꯄꯒ ꯅꯤꯄꯥ, ꯑꯩ ꯌꯥꯝ ꯀꯤꯁꯜꯂꯛꯑꯦ, ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯕ ꯇꯥꯔꯦ꯫ ꯃꯌꯥꯝꯗꯨ ꯀꯤꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯅꯔꯤ꯫ ꯁꯣꯝꯗꯅ ꯖꯦꯝꯁꯇꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯃꯌꯥꯝꯗꯨꯅ ꯂꯥꯎꯕ ꯈꯣꯡꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯋꯥꯈꯜꯁꯨ ꯈꯟꯊꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯀꯤꯕꯅ ꯐꯤꯅꯥꯏꯜꯗꯨ ꯊꯛꯑꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨꯅ ꯊꯣꯡꯗꯨ ꯅꯝꯈꯥꯏꯔꯛꯏ꯫ ꯃꯥꯅ ꯐꯤꯅꯥꯏꯜꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯌꯥꯝ ꯊꯨꯅ ꯒꯔ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯊꯣꯡꯗꯨ ꯑꯃꯨꯛ ꯃꯌꯥꯝ ꯆꯪꯗꯅ ꯀꯧꯈꯥꯏꯔꯛꯄꯗꯒꯤ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯏ꯫ ꯃꯅꯨꯡꯗ ꯖꯦꯝꯁꯇꯨ ꯆꯨꯝꯂꯦꯞ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯑꯣꯝꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯃꯅꯤꯡꯂꯣꯝꯗ ꯈꯔ ꯍꯜꯂꯤ꯫ ꯅꯪꯍꯧꯕꯖꯥꯠ ꯅꯠꯇꯦ, ꯃꯌꯥꯝꯗꯨ ꯑꯣꯝꯁꯤꯜꯂꯛꯂꯒ ꯐꯨꯒꯥꯏꯔꯛꯏ꯫ ꯑꯣꯖꯥꯅ ꯈꯥꯝꯗꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯃꯌꯥꯝꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯖꯣꯅꯤꯅ ꯅꯤꯄꯥ, ꯖꯦꯝꯁꯁꯦ ꯁꯤꯕ ꯇꯥꯔꯦ, ꯑꯝꯇ ꯈꯥꯝꯗꯣꯛꯁꯦ꯫ ꯍꯦꯟꯔꯤꯅ ꯉꯥꯏꯍꯥꯛꯇꯪ ꯐꯨꯈꯤꯁꯅꯨ, ꯒ꯭ꯌꯥꯟꯁꯦ ꯂꯥꯛꯅꯕ ꯈꯔ꯫ ꯖꯦꯝꯁ ꯊꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯔꯤꯌꯦꯛꯁꯟ ꯄꯥꯟꯕ ꯍꯧꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯗꯨꯅ ꯃꯥ ꯐꯤꯅꯥꯏꯜ ꯊꯛꯏ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯀꯥꯡꯈ ꯃꯈꯥꯗ ꯐꯤꯅꯥꯏꯜ ꯕꯣꯇꯜ ꯇꯥꯔꯒ ꯂꯩꯕꯗꯨ ꯍꯦꯟꯔꯤꯅ ꯎꯔꯛꯏ꯫ ꯆꯪꯁꯤꯜꯂꯒ ꯂꯧꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯍꯦꯟꯔꯤ ꯃꯃꯤꯠ ꯂꯧꯊꯣꯛꯂꯒ ꯅꯠꯇꯦ ꯆꯦꯟꯁꯤꯜꯂꯒ ꯃꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯤꯕꯗꯨ ꯆꯤꯡꯊꯣꯛꯑꯒ ꯌꯦꯡꯉꯛꯄꯗ ꯃꯆꯤꯟꯗꯨ ꯇꯤꯡꯕꯣꯡ ꯀꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯁꯔ, ꯖꯦꯝꯁꯁꯦ ꯐꯤꯅꯥꯏꯜ ꯊꯛꯑꯝꯃꯦ, ꯃꯥ ꯑꯃꯨꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯦ꯫ ꯖꯣꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯖꯦꯝꯁ, ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯨꯁꯦ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯍꯦꯟꯔꯤꯁꯨ ꯀꯞꯂꯒ ꯖꯦꯝꯁꯄꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯚꯥꯏ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ꯫ ꯑꯣꯖꯥ ꯑꯃꯗꯤ ꯃꯣꯏ ꯈꯔ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯖꯦꯝꯁꯄꯨ ꯄꯨꯈꯠꯈ꯭ꯔꯦ꯫ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯝꯗ ꯈꯨꯗꯛꯇ ꯄꯨꯁꯤꯜꯂꯤ꯫ ꯗꯣꯛꯇꯔ ꯅꯔꯁ ꯀꯌꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯖꯣꯅꯤ ꯀꯞꯂꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯅꯤꯄꯥ꯫ ꯃꯥꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯇꯣꯈꯥꯏꯅ ꯇꯥꯍꯜꯂꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯌꯦ꯫ ꯍꯦꯟꯔꯤꯁꯨ ꯃꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝ, ꯃꯥꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯈꯩ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯔꯤꯅ ꯃꯁꯥꯗ ꯆꯨꯈꯠꯂꯝꯃꯤ꯫ ꯀꯞꯄ ꯑꯁꯤꯅꯁꯨ
ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯥ ꯃꯈꯨꯠꯇꯨ ꯐꯛꯂꯥꯡꯗꯨꯗ ꯀꯤꯟꯅ ꯀꯟꯅ ꯊꯤꯟꯗꯠꯂꯤ꯫ ꯑꯣꯖꯥꯅ ꯍꯩ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ? ꯅꯣꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯃꯔꯨꯞ ꯑꯃꯕꯨ ꯐꯠꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯣꯏꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯑꯩꯁꯨ ꯈꯪꯉꯤꯕꯅꯤ, ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ? ꯍꯦꯟꯔꯤ ꯀꯞꯂꯒ ꯄꯥꯞ ꯆꯦꯜꯂꯕ ꯆꯤꯟꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯊꯨꯒꯥꯏꯈꯤꯕꯅꯦ꯫ ꯑꯩꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯃꯤꯅꯣ? ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯊꯣꯔꯛꯏ꯫ ꯄꯦꯁꯦꯟꯒꯤ ꯃꯤ ꯌꯥꯎꯕꯤꯕ꯭ꯔꯣ? ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ꯫ ꯃꯈꯣꯏꯁꯨ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯐꯝꯕꯤꯌꯨ꯫ ꯑꯣꯖꯥꯗꯨ ꯆꯪꯁꯤꯜꯂꯒ ꯅꯥꯀꯟꯗ ꯐꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯐꯤꯅꯥꯏꯜꯅꯤ ꯍꯥꯏꯕꯕꯨ ꯄꯦꯁꯦꯟꯒꯤ ꯀꯟꯗꯤꯁꯟꯁꯤ ꯌꯥꯝ ꯂꯨꯔꯦꯅꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ꯫ ꯑꯣꯖꯥꯗꯨ ꯄꯥꯈꯠꯅ ꯗꯣꯛꯇꯔ, ꯃꯥ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯗꯣꯛꯇꯔꯅ ꯍꯧꯖꯤꯛ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯤ, ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯆꯤꯟ ꯃꯔꯩꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯍꯦꯟꯔꯤꯒ ꯖꯣꯅꯤꯒ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯀꯞꯄꯗ ꯂꯣꯏꯔꯦ꯫ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯃꯣꯏ ꯑꯅꯤ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯖꯦꯝꯁ ꯃꯁꯥꯗꯨ ꯀꯩꯝꯇ ꯇꯧꯕ ꯉꯝꯗ ꯄꯗ꯭ꯔꯥꯛ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯔꯤ ꯖꯦꯝꯁꯀꯤ ꯁꯛꯐꯝꯗꯨ ꯎꯔꯨꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ꯫ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯚꯥꯏ꯫ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯌꯥꯗꯨ ꯀꯥꯔꯒ ꯍꯥꯏꯅꯤꯡꯕ ꯆꯩꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯃꯄꯤꯗꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯖꯣꯅꯤꯁꯨ ꯀꯞꯄꯒ ꯖꯦꯝꯁ, ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯣ꯫ ꯖꯦꯝꯁ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯀꯞꯄꯒ ꯂꯩ꯫ ꯍꯦꯟꯔꯤꯒ ꯖꯣꯅꯤꯒ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯐꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯖꯦꯝꯁꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯏꯟꯊꯣꯛꯏ, ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯍꯦꯟꯔꯤꯅ ꯅꯪ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯔꯣ? ꯖꯣꯅꯤꯅ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯀꯔꯤꯒꯤ ꯂꯣꯟꯅ ꯊꯕꯛ ꯇꯧꯔꯤꯅꯣ? ꯖꯦꯝꯁꯇꯨ ꯆꯥꯎꯒꯠꯂꯛꯏ, ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗ ꯃꯆꯤꯟ ꯃꯔꯩꯗꯨ ꯂꯣꯏꯅ ꯄꯣꯞꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯀꯥꯔꯒ ꯋꯥ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯀꯞꯊꯣꯔꯛꯏ꯫ ꯍꯦꯟꯔꯤꯒ ꯖꯣꯅꯤꯒꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯍꯥꯏꯔꯒ ꯀꯞꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥ ꯆꯪꯉꯛꯑꯒ ꯍꯦꯟꯔꯤ, ꯁꯅꯤꯅ ꯀꯣꯜ ꯇꯧꯔꯛꯑꯦ, ꯅꯪ ꯄꯥꯏꯔꯣ ꯍꯥꯏꯌꯦ, ꯁꯦ꯫ ꯍꯦꯟꯔꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯑꯒ ꯐꯣꯟꯗꯨ ꯄꯥꯏ꯫ ꯍꯜꯂꯣ꯫ ꯁꯅꯤꯅ ꯍꯦꯟꯔꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯑꯩꯅ ꯍꯥꯏꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨ꯫ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯉꯛꯄꯤꯅꯕ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯦ꯫ ꯍꯦꯟꯔꯤ ꯉꯥꯡꯉꯤꯕ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯁꯅꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯋꯥꯏꯗ ꯇꯣꯝꯄꯣꯛꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ꯫ ꯃꯥꯗꯤ ꯀꯥꯏꯗꯩ ꯐꯣꯟ? ꯃꯥꯁꯨ ꯂꯣꯟꯅ ꯄꯥꯏꯕꯅꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯒ? ꯁꯅꯤꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯑꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯗꯧꯕ ꯋꯥꯁꯦ ꯅꯪ ꯌꯥꯝ ꯁꯥꯎꯔꯛꯀꯅꯤ꯫ ꯁꯥꯎꯔꯕꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯦꯟꯔꯤꯅ ꯁꯨꯝ ꯀꯣꯏꯊꯣꯛꯑꯒ ꯂꯩꯔꯅꯨ, ꯐꯠ ꯍꯥꯏꯔꯛꯑꯣ꯫ ꯁꯅꯤꯅ ꯈꯨꯠ ꯁꯥꯟꯅꯔꯤꯗꯣ ꯖꯦꯝꯁꯅ ꯅꯠꯇꯦ, ꯑꯩꯅꯅꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤ ꯉꯛꯅ ꯀꯔꯤ? ꯁꯅꯤ ꯃꯥꯅ ꯇꯧꯈꯤꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯤꯔꯛꯑꯝꯃꯤ꯫ ꯍꯦꯟꯔꯤ ꯑꯃꯗꯤ ꯖꯦꯝꯁ, ꯖꯣꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯇꯣꯝꯄꯣꯛꯅ ꯃꯣꯏꯒꯤ ꯔꯨꯝꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦꯅꯦ꯫ ꯁꯅꯤꯅ ꯑꯩꯁꯨ ꯎꯏꯌꯦ, ꯑꯗꯣ ꯍꯟꯗꯛꯇꯤꯅꯦ ꯖꯦꯝꯁꯅ ꯑꯩꯉꯣꯟꯗꯒꯤꯒ ꯍꯦꯟꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯥꯈꯣꯏꯅ ꯑꯩ ꯉꯥꯡꯕꯗ ꯂꯣꯏꯔꯅꯤ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯥꯅ ꯍꯦꯜꯂꯦꯅ꯫ ꯇꯣꯝꯄꯣꯛꯅ ꯑꯗꯨꯗꯤ ꯍꯥꯠꯇꯣꯛꯑꯁꯦ ꯍꯥꯏꯔꯣ? ꯁꯅꯤꯅ ꯑꯁ ꯋꯥꯔꯤꯗꯤꯕ ꯅꯪꯁꯨ ꯅꯠꯇꯦꯃꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯤ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗꯅꯦ ꯃꯥꯒꯤ ꯁꯖꯦꯁꯟ ꯀꯣꯏꯁꯟꯁꯤꯡꯗꯣ ꯂꯣꯏꯅ ꯍꯨꯔꯥꯟꯁꯦ꯫ ꯇꯣꯝꯄꯣꯛꯀ ꯑꯅꯤꯗꯨ ꯄ꯭ꯂꯥꯟ ꯁꯤꯜꯂꯒ ꯂꯩ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤ ꯇꯨꯝꯅꯈ꯭ꯔꯕ ꯀꯥꯟꯗ ꯑꯅꯤꯗꯨ ꯂꯣꯟꯅ ꯊꯣꯔꯛꯏ꯫ ꯁꯅꯤꯅ ꯇꯨꯃꯤꯟꯅ ꯆꯪꯉꯣ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯆꯪꯉꯛꯑꯒ ꯀꯥꯗꯨ ꯃꯩ ꯊꯥꯜꯂꯒ ꯑꯍꯨꯝꯗꯨꯒꯤ ꯁꯖꯦꯁꯟ ꯀꯣꯏꯁꯟ ꯑꯟꯁꯔꯁꯤꯡꯗꯨ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯤꯒꯤ ꯐꯃꯨꯡꯁꯤꯡꯗꯨ ꯑꯣꯠꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ꯫ ꯁꯅꯤꯅ ꯖꯦꯝꯁꯀꯤ ꯇꯔꯪ ꯁꯣ ꯍꯥꯡꯒ ꯂꯩꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯒ ꯍꯥꯡꯉꯒ ꯌꯦꯡꯉꯤ꯫ ꯉꯥꯏꯈꯣ, ꯁꯤꯗꯁꯨ ꯌꯥꯎꯔꯝꯅꯤ꯫
ꯀꯩꯅꯣ ꯃꯤꯒꯤ ꯐꯤꯔꯣꯟꯁꯤꯡꯒꯗꯨ ꯐꯥꯛꯑꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯅꯨꯃꯤꯠꯇꯨꯁꯨ ꯖꯦꯝꯁ ꯁꯣ ꯂꯣꯟꯕ ꯀꯥꯎꯕꯅꯤ ꯅꯨꯡꯇꯤꯒꯤꯗꯤ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯂꯣꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯥꯎꯔꯝꯂꯦ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯐꯤ ꯃꯔꯛꯇ ꯈꯕꯔꯅ ꯃꯈꯨꯝ ꯄꯥꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯤꯕꯗꯨ ꯀꯣꯚꯔꯗꯨ ꯈꯔ ꯁꯦꯒꯥꯏꯔꯒ ꯌꯦꯡꯉꯤ ꯕꯦꯡꯒꯣꯂꯤꯗ ꯊꯥꯔꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯁꯅꯤꯅ ꯀꯩꯅꯣ ꯁꯤꯗꯤ ꯅꯣꯕꯦꯜꯒꯨꯝꯕ ꯑꯣꯏꯖꯥꯠꯂꯥ ꯇꯣꯝꯄꯣꯛꯅ ꯆꯠꯂꯁꯦꯕ ꯅꯪꯕꯨ ꯕꯦꯡꯒꯣꯂꯤ ꯄꯥꯕ ꯊꯣꯛꯄ꯭ꯔꯣ ꯁꯅꯤꯅ ꯉꯥꯏꯈꯣ ꯍꯥꯏꯐꯦꯠꯇ ꯀꯩꯅꯣ ꯌꯦꯡꯁꯤ ꯀꯔꯤꯅꯣꯗꯤ ꯈꯪꯗꯅ ꯁꯅꯤ ꯂꯃꯥꯏ ꯑꯃ ꯑꯅꯤ ꯐꯥꯛꯇꯣꯛꯑꯒ ꯄꯥꯔꯤ ꯃꯤꯀꯨꯞꯇꯨꯗꯅꯤ ꯔꯨꯝꯗꯨꯗ ꯊꯥꯜꯂꯤꯕ ꯕꯜꯕꯇꯨ ꯐꯗꯠ ꯇꯧꯔꯛꯏ ꯇꯣꯝꯄꯣꯛ ꯉꯛꯅ ꯀꯩꯅꯣ ꯁꯤꯗꯤ ꯁꯅꯤꯗꯨ ꯁꯨꯝ ꯄꯥꯊꯔꯛꯂꯤ ꯃꯥꯁꯨ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡꯗꯨ ꯀꯤꯁꯤꯜꯂꯛꯏ ꯗ ꯅꯠꯇꯅ ꯁꯣꯔꯣ ꯇꯧꯕ ꯀꯌꯥ ꯑꯃ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯁꯅꯤꯅ ꯂꯥꯏꯔꯤꯛꯇꯨ ꯇꯔꯪꯗ ꯍꯥꯞꯆꯤꯜꯂꯝꯂꯒ ꯃꯣꯏꯅ ꯄꯨꯅꯤ ꯇꯧꯔꯝꯕ ꯀꯣꯏꯁꯟ ꯑꯟꯁꯔꯁꯤꯡꯗꯨ ꯂꯣꯏꯅ ꯀꯣꯏꯆꯥꯏ ꯆꯥꯏꯔꯒ ꯂꯪꯊꯣꯛꯂꯝꯂꯒ ꯊꯣꯛꯈꯤ ꯁꯅꯤꯅ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯍꯦꯟꯔꯤ ꯁꯥꯎꯅ ꯃꯌꯥ ꯆꯤꯛꯂꯒ ꯃꯍꯥꯄꯥꯄꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯅꯤꯅ ꯉꯥꯏꯈꯣ ꯁꯥꯎꯈꯤꯅꯨ ꯚꯥꯏ ꯖꯦꯝꯁꯅ ꯃꯥꯅ ꯐꯥꯖꯤꯟꯅꯕ ꯇꯧꯕꯗꯅꯦ ꯃꯥꯅ ꯑꯍꯤꯡ ꯊꯣꯛꯑꯒ ꯇꯧꯕꯁꯨ ꯑꯩ ꯈꯪꯉꯦ ꯃꯥꯒꯤ ꯃꯔꯥ ꯂꯩꯇꯦ ꯍꯦꯟꯔꯤꯅ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯨꯒ ꯃꯤꯅꯥꯏ ꯃꯆꯥ ꯇꯣꯝꯄꯣꯛꯇꯨꯁꯨ ꯃꯥ ꯑꯩꯅ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯃꯥꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯑꯃꯗ ꯊꯣꯛꯂꯝꯗꯕ ꯌꯥꯏ ꯁꯅꯤꯗꯨ ꯐꯣꯟ ꯀꯛꯈ꯭ꯔꯦ ꯍꯦꯟꯔꯤꯗꯤ ꯃꯣꯏꯅ ꯖꯦꯝꯁꯇ ꯈꯜꯂꯨꯕ ꯃꯌꯥꯝꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯋꯥꯈꯜ ꯁꯣꯟꯊꯔꯛꯂꯝꯃꯤ ꯍꯦꯟꯔꯤ ꯅꯤꯡꯉꯝꯗꯅ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯐꯠꯇ꯭ꯔꯕ ꯑꯩꯈꯣꯏꯅ ꯀꯣꯛꯁꯤꯗ ꯑꯐꯕ ꯑꯆꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯨꯕ ꯇꯧꯗꯅ ꯄꯥꯞ ꯆꯦꯜꯂꯕ ꯏꯆꯤꯟꯁꯤꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯉꯥꯛꯄꯤꯌꯣ ꯖꯦꯝꯁ ꯍꯦꯟꯔꯤ ꯈꯣꯏꯕꯨ ꯏꯟꯊꯣꯛꯏ ꯃꯁꯥꯗꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯦ ꯃꯌꯥꯗꯨ ꯀꯥꯕ ꯉꯝꯗ ꯂꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯥ ꯉꯝꯅꯕ ꯉꯥꯡꯂꯛꯏ ꯑꯩꯗꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯥꯏꯕꯤꯗꯨꯅ ꯑꯩꯒꯤ ꯏꯔꯥꯜ ꯍꯦꯟꯒꯠꯂꯤꯕ ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇꯩ ꯀꯔꯤꯒꯤ ꯀꯜꯂꯤꯕꯅꯣ ꯑꯩ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯩ ꯍꯤꯡꯅꯤꯡꯗꯤꯌꯦ ꯖꯣꯅꯤꯅ ꯅꯠꯇꯦ ꯅꯪ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯣ ꯚꯥꯏ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯖꯦꯝꯁ ꯑꯃꯠꯇ ꯇꯥꯗꯦ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯄꯒ ꯑꯩꯒꯕꯨ ꯀꯅꯥꯅ ꯂꯣꯏꯅꯅꯤꯡꯒꯅꯤ ꯑꯩ ꯎꯕꯇꯗ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ ꯐꯥꯎꯕ ꯃꯤꯅꯦ ꯅꯈꯣꯏꯁꯨ ꯑꯩꯒ ꯂꯣꯏꯅꯔꯒ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯈꯤꯅꯤ ꯆꯠꯂꯣ ꯅꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯀꯅꯣ ꯍꯦꯟꯔꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯅꯪꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯞꯄꯤꯔꯕ꯭ꯔꯥ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯣ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯜꯂꯦ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯅꯤꯌꯦ ꯖꯦꯝꯁ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯅ ꯑꯣꯝꯗꯨꯅ ꯆꯥꯛꯄꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯌꯥ ꯆꯤꯛꯂꯒ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯀꯅꯣ ꯑꯩꯗꯤ ꯑꯉꯥꯎꯕꯅꯦ ꯆꯠꯈ꯭ꯔꯣ ꯍꯦꯟꯔꯤꯅ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯚꯥꯏ ꯅꯪ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯐꯔꯦ ꯑꯩꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯃꯥꯡꯗ ꯁꯛꯁꯦ ꯎꯠꯂꯔꯣꯏ ꯑꯩꯁꯨ ꯉꯁꯤꯃꯛ ꯁꯤꯒꯅꯤ ꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯤ ꯕꯣꯇꯜ ꯑꯉꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯀꯣꯚꯔꯗꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯒ ꯄꯨꯊꯣꯛꯑꯒ ꯊꯛꯇꯣꯏꯒꯤ ꯇꯧꯏ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯅꯠꯇꯦ ꯅꯪ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯍꯦꯟꯔꯤ ꯒꯔ ꯊꯛꯆꯤꯜꯂꯤ ꯊꯛꯈꯤꯕꯒ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯀꯨꯡꯒꯣꯜ ꯀꯥꯔꯒ ꯃꯆꯤꯟꯗꯨ ꯂꯦꯛꯊꯔꯒ ꯈꯞꯂꯛꯏ ꯖꯣꯅꯤꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯄꯥꯈꯠꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯗꯣꯛꯇꯔ ꯖꯦꯝꯁ ꯃꯁꯥꯗꯨ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯂꯒ ꯄꯥꯈꯠꯅ ꯀꯞꯄꯤ ꯀꯩꯅꯣ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯚꯥꯏ ꯑꯩ ꯅꯣꯏꯕꯨ ꯋꯥꯔꯧꯗꯤꯌꯦ ꯑꯩꯗꯤ ꯑꯩꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯆꯕꯅꯦ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯣ ꯖꯣꯅꯤ ꯗꯣꯛꯇꯔ ꯀꯧꯔꯣ ꯍꯦꯟꯔꯤ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯕꯗꯨ ꯖꯦꯝꯁꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯐꯨꯝꯕꯪꯅꯔꯦ ꯑꯩ ꯀꯩꯁꯨ ꯁꯥꯎꯗ꯭ꯔꯦ ꯚꯥꯏ ꯅꯣꯏꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯂꯥꯜꯂꯦ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯁꯦ ꯉꯥꯏꯔꯛꯄꯅꯦ ꯑꯩ ꯅꯣꯏꯗ ꯀꯔꯤꯁꯨ ꯋꯥꯔꯧꯗꯦ ꯁꯥꯎꯅꯤꯡꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯕꯅꯦ ꯂꯣꯡꯅ ꯇꯥꯔꯝꯕ ꯍꯦꯟꯔꯤꯗꯨ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯦꯀꯣ ꯅꯪ ꯁꯥꯎꯗ꯭ꯔꯦꯀꯣ ꯖꯦꯝꯁ ꯉꯛꯆꯥꯅꯅ ꯅꯪ ꯖꯦꯝꯁꯅ ꯍꯦꯟꯔꯤꯕꯨ ꯏꯟꯊꯣꯛꯂꯒ ꯑꯃꯨꯛ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ ꯖꯣꯅꯤꯅ ꯑꯣ ꯑꯗꯨꯝ ꯀꯞꯈꯤꯗꯣꯏꯔꯣ ꯅꯪꯁꯦ ꯑꯗꯨꯝꯅ ꯇꯧꯒꯅꯣꯃꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯂꯥꯜꯂꯦ ꯚꯥꯏ ꯖꯦꯝꯁꯅ ꯅꯣꯏ ꯌꯥꯝ ꯐꯠꯇꯤꯌꯦ
ꯑꯩꯉꯣꯟꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯅꯣꯏ ꯀꯔꯤꯁꯨ ꯂꯥꯝꯕ ꯐꯪꯉꯝꯃꯣꯏꯌꯦ ꯍꯦꯟꯔꯤꯒ ꯖꯣꯅꯤꯒꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯀꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯚꯥꯏ ꯖꯦꯝꯁꯅ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯊꯛꯏꯗꯣ ꯖꯣꯅꯤꯗꯨ ꯅꯣꯛꯂꯒ ꯁꯪꯒꯣꯝꯅꯦꯍꯦ ꯀꯞꯇꯨꯅ ꯖꯦꯝꯁꯇ ꯉꯥꯛꯄꯤꯅꯕ ꯀꯌꯥ ꯍꯥꯏ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯗꯨꯅ ꯖꯦꯝꯁꯁꯨ ꯃꯇꯥꯎ ꯑꯅꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯂꯕꯗ ꯍꯧꯖꯤꯛꯇ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ